Yudok Manipur ki ako ngasi 25 member na sabang ngasi ako Delhi da hana sapi kraba MLA sing ako unazare matong da ko yam pui na wari sunazare agenda mayam khanazare be agenda mayam du solution problem ngam de maram di CM ko honorable chief minister masamak yaw da maram na ko solution ase problem ngam loi haina mayam governor padigi ko solution adu problem ngam dre hai ba sina koina honorable MLAs mayam da koina CM si ko piu haina kasan darame amadi we request ako youth amoina youth of Manipur da lebi horiba MP sing amadi opposition party da lebi ba isagi thongdang magni khanbiraga isana laiba asibu kanbada responsible on the mini haina khanbiraga Delhi da haiba solution asi purok minna bagi tamakta CM we honorable CM amadi lehoriba MLA sing kuding magna opposition amadi ruling party gi lehoriba MLA kuding magna Delhi da lafidana youth Manipur amadi Prasam yang ga loinana solution asi prominency haibaki pawdam asi ai jake hoji phawa khoi Delhi da lafidra ba MLA sing amadi opposition da lebi ba MLA sing kumnamak lakti phawa honorable CM masamak lakti phawa khoi Manipur da tholok iroi amadi solution pudana Manipur da khaloi habasi jarag mata